Indian Army की JCO मा phakhiba Kaksin की Waikong की rescue tawre hari Pauzil Pauxidi atin Paukra Miam the Tamzagi, Kaitil Nupi Marupna, Taram Okre, Housing Toliba Lana Sida Mite sing Sopi Yaru heavy asset per Wakal Galoina, Awaba Taraba Singda, Matiang Pangnaba, Asamgi Hosaya Madi, Golaga district ki Lakliba Ima Singbunga Simanipur Kaitil Nupi Marup, Kurambol Kaitil the Taram Okre. Ngasi Kurambol Kaitil the Taram Okiba, Manipur Kaitil Nupi Maruki, General Secretary Lysenum Mem Amadi, Ima Kiasu Saryaki. Hozayamadi Golaga district ki lakliba ima singna asam khudol singtam ki amadi kaithel gi ima singna su khudol singtam ki Khorambol ima kaithel joint coordinating committee for peace Manipur gi coordinator L Memana hakibada tha tara suraglaba lana sida awana nangliba mitei singi awabada sarugyaba lakbiba amadi angamba mateng pangbiba simak thagani ngaini I mari amatani haibadu Mayek Sengna Utpagaloina, Mapana Lakrabasu Asset Pamari, Lady Haiba, Mayek Singna Takuni. Mapamas the Laktuna Awabasar Yabiba, Ima Singbu, Tagatufundoke Amarondana. Blood donation Namasum, Nari Sakti, Fitness, Run Pangtokre. International Women's Day Gamadi Lena Bisnupur District Fobola, Government High School the Hangliba, Relief Camp the Voluntary Blood Donation Camp Amadi, Nari Sakti Fitness, Run Pangtokre. Thauramasi Green Brigade Manipur, Lauktak Viewpoint Development Organization, Nehru Yuba Kendra Sangathan Bisnupur, Indian Red Cross Society, Bisnupur District Branch, Fobola High School Relief Committee, Lifesavers Manipuna Puna Blood Transfusion Council, Rims Lampil Patkusamnaraga Sinmani, Donation Kiamadura Nupiani Yauna Puna Donor Kungamangana EPK, Amarumdana, Numitaraga Manganigi Remand Zel Tazinkre. DFO Central Forest Division and Ganesh IFA's ki miyang makhada Sadar East Range ki Range Officer M Zobit Maitay ki timna tha sigi anigi nungthul pung marirom taba matamda Imphal International Airport tagi aina yadaba yaithoklaba lamlaki sa Porcupine Sabagram Samapan Purambadigi Wormi 1 Kharai Mapuroiba Masumi Khare Urkhulgi Pebiles Pauyadigi Muesi Wildlife Offense under Section 9, 39, 49B, 51 of Wildlife Protection Act 1972 gi matungina Judicial Magistrate First Class Imphal West na numit taraga mangani gi remand pikibagaloina Central Jail da thajinkre Amaromdana Manipur State ki oina CAPF personnel singi air service ki masing MSA na hengathankre Ethnic violence na sokolaba Manipur State ngahak laitana Central Armed Police Personnel singi puthok pusin tawba sina maramoiraga sayola madak force singa sigi flight service ahum lerambadu tarukta masing hengathankre MSA gi official amana agency da phongdokpagi matungina Central Armed Police Forces ta leiba CRPF BSF ITBP SSB CISF amasung Ministry of Home Affairs ki makhada leiba organization sing maruoina Intelligence Bureau NIA amasum NDRF ki personnel sing irang tholiba Manipura ngayak laitana sathok jasin tawba sina maramoiraga September tha phawada MSA gi year courier service sayolamada ahumlak lehalamba du ministry asina sayolamada numit tarukni leiragani hariba year courier service ngasi Imphal Kolkata Imphal paigadaba flight singni Masina CFPF ki makhada leiba personnel sing puthok pusin tawbada hena khudongsa nabagi dama ministry asina lokholakpa khongthangni official asina phongdorakibada Manipura hauji CFPF company samaga maudra reinforce tawduna irang laksina nabagi dama tongan ba mafam singda deploy tawri hengalak riba flight asina haujuk Manipura deploy tawriba CFPF ki personnel singna thengnariba Ticket matam sana phangdaba commercial flight singi matam sana ticket lawba ngamdabagi khudong sadaba singa si koknabagi lokalapa khongthangni haina official asina phongdokhi atopa pawmana maitai pangal singbu baligi hameng ohenbigano committee Imphal East ki manung sanba kairang khomidokti modi digi nung laingoi thaba sakhiba driver anibu sakhangdaba miyoi singna pharaba matung tamthina phurakpada yaningde Maitai Pangal Singbu Baligi Haming Ohenbigano Hana United Maitai Pangal Committee na Fongdokre. Ngasi Manipur Press Cup ta United Maitai Pangal Committee gi spokesperson Rais Ahmad Makak Mayum na hai. Lamdam asida mamang segi meyuhum digi haurakhiba kangluk irang asida lamdam asigi yellow furup oiriba Maitai Pangal na asabut haudang lauduna lakpi.
ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤꯒꯤ ꯅꯨꯃꯤꯠ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯄꯨꯋꯥꯔꯤꯗ ꯅꯨꯄꯤꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯁꯤꯡꯊꯥꯅꯔꯤ ꯗꯤꯡꯒꯣ ngasi malemgi nupigi numit mafam kyara pangthoknabagu manipurisi tongan tongan lup amasum sangstan kyana sinduna pangthokre mapung oiba thoramdi social welfare department sinduna DIPR gi auditorium the social welfare minister haikam dingo manipur state women's development cooperation gi chairperson oiriba MLA SKB na mathang sin chief guest amadi president oiduna pangthokre thoramadu wa ngangladuna chief guest oikiba minister haikam dingo na hai Sakwatpa Manipur ama ohenbada nupising asawa thaudang lai maram aduna lamdam asigi nupising empower tawbagi tangai fadaba lai lamdam asigi puarida nupising lauraga lakhiba thaudang sing asi phawada singthanari lamdam asigi salal kalingai matamda nupising lan satringai matamda nupising yumgi thabaktagi horaga khunagi thabak thoram kyada mangjil thana saruk yaduna lakhi amaramda hauzik thokliba irang asidasu asawa thaudang sing lauduna lairi Irang asi lakshinanaba curfew thamduna short aside order thoki adubu nupi singasina madubu search aside on thoki Irang asi bu lakshinanaba thajilakhiba central force singasi lamdamasigi imaibel singna araiba thongna phuthokduna mayung yakhi mapanga leiraba Indian Army phawba check tawduna sangthoksin tawonki loinana Irang asi hena sathiba mongna sakhidanaba ngasi phawba honaduna lakli haina saphongtokhi Thauramasi All Manipur Working Journalists Union Amzuna Sinduna Manipur Press Cup the Pangtoki. Thauramadu Manipur State Women's Development Cooperation ki chairperson oiriba MLA Sagolsem Kebina chief guest oiduna pangtokre. Thauramadu MLA Kebina phongdokibada iramdamase gi nupi singdi amuktang kangsi amuktang khingbada puna tholaktuna iramdamase gi damak sapmana lanthengnaba ngamba nupi singaktane. Mitai nupi singi thaunadi malemda atangmani aina yauzariba party asi nupi de sakti piba party ni parliament handakta nupi singda sakti piba oina nupi singi damak reservation samada kunthra pi duna ikai khumnaduna laingak semada yawhangadori masigi damak prime minister bu thakasari aigi emung manungna yenglabasu aigi nupana bot leptana nupi engona bot lephanduna miyamgi seba phangalibasi nupi singbu ikai khumnabagi khudamni nupi nupa right manare haiduna ipuroibamadi ima ipabu hanthana yengbadi aranboigani aduna aikoina aikoigi right mafam matam sana sizinagadabani thauramadu guest of honor oikiba joint secretary social welfare gi banti singa konthaujamamadi amjugi president bijoy kaksintabamna president oikibaga loinana nupi pawmi singda asama khudol pot piduna ikai khumna botki loinana apaspa 1958 ki golden slaughters award fanglaba documentary su utki Thauramasi Angobana Sinduna Zen Manipur Dance Academy holders pangtoki Thawal district ki hairok su All India Trade Union Congress ki makhadi scheme workers union hairok nasilaga hairok part 2 Debi Mandap Laikai da leiba RK Sunanda ki yumda pangtoki GP Women's College ki Imphal gi Women's Grievance Cell gi Internal Compliance Committee na Sinduna College asigi library holder pangtoki hainsu pawusda makhatana phongdorakli